Home Ministers ne yadaba mayam gi hun khangba Manipur da thoiba thogok se khangne ba mana kaido bai khangi Parliament da Laothok bane ba mana illegal migrants sing changak padagi achauba sigumba yoma thoe abise mana Laothok bane ba narcotics ki angle lama yam chauna leire habise mana Laothok bane ba myam resolution thadana hangat ka handaga satana honaba se nongmata wangmada leiba opposition party da leiba Congress se laga tawba am yaudi ba akoina pamana yamna thuna shanti se lainana bagi haidana thabak khara tawbiu su lauthokbiu illegal migrants ki mathakta action lauthokbiu NRC gumba chanhanbiu ko akoina haijaba sibu ba peace lagna na bagi disarm tawbiu nongmai sing se ko haidaba myam sibu ba adagi leiriba border fencing tawbiu haidana sigumba mayam se hanjan na sigumba action mayam se hanjan na haidana lai aduga central leadership su uji leiba ada sarkar leiriba se masisu tadaba na te khoigi tabiri pulap north east leiriba government khudi makna Arunachal gi ogera Nagaland gi ogera Mizoram gi ogera central gi government si da chithi ribani sign tawna border fencing tawbiganu tawgi hari Manipur khak tawbiona mayam thengna biramgani si adu home ministers ne yadaba mayam gi hun khangba Manipur da thoiba thogok se khangne ba mana kaido bai khangi Parliament da Laothok bane ba mana illegal migrants sing changak padagi achauba sigumba yoma thoe abise mana Laothok bane ba narcotics ki angle lama yam chauna leire habise mana Laothok bane ba nongmai gi suma pusalap se somdagi yamna leire habise mana Laothok bane ba siguma mayam se Laothok bana mana su illegal migrants sing detect tongna ba natraga mapani changpa sing se detect tongna ba haidana order thoga fingerprint biometrics lauraga masi sing se hana thingna ba 1961 na B0 eraga masi lambi si changsal agadi pami ba mayam na NRC ha go thungba phangladuri bane ha bagi lambi si da taurai bane ba madugumba home minister duna se parliament su Laothok ba mayam da su khangan graba do laibak thiba Congress party na di except tongning da bra khangde moina di masi illegal migrants ki issue si di no mata parliament ta Rahul Gandhi na wangang ba su no mata hai gi belaite Gaurav Gogoi na ngang ba su hai gi belaite aduga hai ba assembly da khana nei na ba matam da su NRC ki resolution pass on daida Congress walkout to gi ba matam du da handak ki assembly session da maruweba akoi warep ani lawe sugi matakta sangdokpa yaroi mayam sangdokpi ganu masina achauba akoi da kenoma ohele habasya masi central government da thai hanasu leiba MLA khudima akoi gi ruling da leiba hagadra MLA khudima BJP ogera NPP ogera JDU ogera yauna masi hangat hanjan akoi thadana masi sangdokpa yaroi Laothokpiu abrogate to view yaragadi especially adugumba group karamba ground rule to gaiba mayam dudi masi chanhan ba yaroi haidana habado nahan tang February gi tang kulmapan da amuk extend to kado se central government ojibo extend to deba aduna takpadi oisu wakhan namadi khalli ba akoina haibasi chumbra haibase adu sigi maraksida kaligi rajniti gi khudong saba launa nabagi assembly da su akoina mayam changna pass on minaraga wari khodimakta discussion khodimakta speaker na su loina na chief minister na su loina mak discuss to si hiding ba mawong du noisu hangu akoina haibe aba akoina center da pulap ama toina chamina si ruling opposition khaidu oise haibe se hanjan na akoi mayam changna dum thambani laibak thiba rajniti khudong chawa dum pusalakna ba moi gi mioi manga se masina dum hona khiba aduna NRC gi resolution pass on daida hogal laga chakki karigi moi da matam phangde wa ngang na ba handaki assembly du ubi berane matam krai da phang da bano ba hai bia ba hang bia ba moi loi hang bane ba moi ngata ne hangise ruling gi ama phong ngang da ban ruling gi chief minister na pakom khumba hai ba mayam da achumba mayam do hamba ngata ne ba aduna NRC gi kwai lurba adugumba tangkak tu da hogal laga moi manga chakki ne mayam ubi dang bani ko madugumba stand
ꯃꯣꯏꯒꯤ ꯀꯔꯤ ꯂꯩ ꯁꯤ ꯑꯩꯈꯣꯏ ꯈꯪꯅꯤꯡꯉꯦꯕ ꯆꯤꯟꯅꯗꯤ ꯍꯥꯏ ꯄꯥꯁ ꯇꯧꯕꯗꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯣꯏ